ꯃꯌꯥꯝ ꯏꯔꯣꯟꯕ ꯂꯣꯏꯔꯦ ꯌꯣꯡꯆꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯅꯥ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯅꯥ ꯁꯤ ꯍꯥꯞꯄꯦ ꯏꯔꯣꯟꯕ ꯂꯣꯏꯔꯦ ꯆꯥꯔꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯎꯅꯔꯔꯦ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯄꯨꯖꯔꯛꯑꯦ ꯉꯁꯤꯗꯤ ꯑꯆꯝꯕꯇ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯂꯩꯖꯔꯦ ꯃꯣꯇꯣꯔ ꯕꯨꯛꯅꯤ ꯑꯂꯨꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤꯗ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯜꯂꯦ ꯁꯤꯗ ꯉꯥꯔꯤ ꯑꯇꯥꯎꯕ ꯑꯃ ꯂꯩꯖꯔꯦ ꯇꯤꯜꯍꯧ ꯁꯂꯥꯛ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯪꯒꯥꯝꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯑꯗꯨꯒ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯗꯨꯒ ꯁꯣꯏꯔꯒ ꯑꯐꯨꯠꯄ ꯑꯃ ꯂꯩꯖꯔꯦ ꯁꯤꯒꯅ ꯕꯤꯠ ꯁꯂꯥꯛ ꯑꯃ ꯂꯩꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯌꯦꯟ ꯆꯥꯗꯕꯅꯤꯅ ꯁꯤꯅ ꯌꯦꯟꯒꯤ ꯃꯈꯣꯡ ꯑꯣꯏꯔꯒꯦ ꯑꯩꯒꯤ ꯐꯦꯚꯣꯔꯤꯠ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯆꯤꯛꯀꯟ ꯂꯦగ్ ꯄꯤꯁ ꯍꯥꯏꯔꯒ ꯈꯪꯅꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅ ꯂꯦగ్ ꯄꯤꯁ ꯃꯥꯟꯕꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯦగ్ ꯄꯤꯁ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯗꯤ ꯂꯥꯏꯒꯤꯁꯨ ꯊꯥꯗꯣꯛꯆꯔꯝꯃꯦ ꯑꯩꯈꯣꯏꯅ ꯆꯥꯛ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯀꯅꯥꯃꯠꯇ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯥꯛꯃꯥꯏꯒꯤ ꯆꯥꯛꯃꯥꯏ ꯑꯁꯤ ꯂꯥꯏ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯏꯃꯣꯏꯅꯨꯗ ꯊꯥꯗꯣꯛꯆꯩ ꯀꯠꯆꯕ ꯂꯣꯏꯔꯒ ꯉꯁꯤ ꯊꯣꯡꯉꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯀꯠꯆꯕ ꯂꯣꯏꯔꯒ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯅꯍꯥꯟꯉꯩ ꯆꯥꯂꯨꯛꯇꯒꯤ ꯊꯥꯕꯗꯨ ꯊꯥꯖꯔꯔꯣꯏꯒꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯂꯥꯏꯒꯤ ꯀꯠꯂꯝꯃꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯆꯝꯊꯣꯡꯁꯦ ꯍꯥꯟꯅ ꯆꯥꯖꯒꯦ ꯃꯌꯥꯝ ꯆꯝꯊꯣꯡꯁꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯛ ꯈꯤꯇꯪꯒ ꯇꯣꯠꯆꯒꯦ ꯃꯈꯣꯡ ꯍꯥꯀꯠꯆꯩ ꯀꯔꯤ ꯄꯥꯎ ꯇꯥꯗꯣꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯔꯗꯤ ꯐꯩꯗ ꯃꯌꯥꯝ ꯃꯈꯣꯡꯁꯦ ꯃꯌꯥꯝ ꯍꯥꯀꯠꯆꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯅꯝꯃ ꯃꯥꯜꯂꯦ ꯁꯤꯜꯂꯦ ꯑꯩꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯆꯥꯕ ꯌꯥꯝ ꯌꯥꯗꯦ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯂꯤꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯀꯨ ꯈꯔ ꯊꯥꯛꯄ ꯃꯌꯥꯝ ꯏꯔꯣꯝꯕ ꯆꯥꯒꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯏꯔꯣꯝꯕꯁꯦ ꯑꯩꯅ ꯉꯁꯥꯏ ꯏꯔꯣꯜ ꯂꯣꯏꯔꯒ ꯌꯣꯡꯆꯥꯛ ꯊꯥꯛꯑꯝꯗꯥꯏꯗ ꯎꯠꯄꯅꯤ ꯎꯠꯂꯤꯁꯤꯅꯤ ꯌꯣꯡꯆꯥꯛ ꯉꯥꯛꯇ This is my chicken leg piece ꯀꯣ chicken leg piece ꯆꯤꯛꯄ ꯍꯧꯔꯒꯦ ꯃꯌꯥꯝ
好了，我可以剩下人民了，基本上，那是差不多，很难对吧？这样啥不可能的，啥不可是门的我就生了，ما كويس ناو ما تو من الشيء ما ناموه نشينا الشيء نعم يوم بتاعتك يوم باي هواي تونج بتاعتك موتور بكني
이러면서 막 있다. 막 튀김 없는데, 진짜. 그냥 이런 맛이 잘 맞나. 남들 잘. Men siapa susu lo ya bani na? Siapa susu lo isale meyam hago yo irom ma jok jaka lo se. Meyam matang blog tamu na rasi. Meyam aigi channel se bonus si video na like, share, comment, subscribe tau bira mo. Asnau anu bisnau sing subscribe hana tau sendiro. Aduga matang pangnarani notification na aduna meyam. Ako'y ichinaw amatani amata oina cha'minasi meyam. Matanggi blog to oina unarasi. Ngasigi oina di matang sida. Kainarasi meyam. Bye. Meyam bye. Bye.